अहानबदा मरु ओइबा पाउ मोरेदगी मणिपुर Mahai loisang sing hangnaba lawmi singda har phanganaba amadi lanjenaraklaba sing yum sanaba CM na thaubu oiduna wa khanakre Thabak oina onthok pinaba media gi thongda haijaba Karigumba haijariba sing asi thabak oina athubada pangthok piraktaba thoklabade Manipur miyam ga pulaga akanba khongjang kaya changsin gani hairi Mifamaduda Wainaba Chandra social worker M. Korongan Baluang Advocate Manipur High Court N. Biren President MCJCC Waithau to Kiam Sifai Kiam Hauka Amadi Thawal Khunau M. Ibenusi President Women Wing MCJCC Waithau to Kiam Sifai Kiam Hauka Amadi Thawal Khunau Amasong AK Chitresori Thawal Apun Balup ki Secretary na Mithunglen Singh Oina Saruk Yaki Haire Masakhang Daba Singna Kangpopi District Headquarter da Laiba Lup Singna Handak July Taramathoida Manipur State Cooperative Bank da Huran Chithi ki thabak chathakibado akan mamong da yaning daba amadi pen daba phongdok narakle Thaudok asika mari leinana Kangpopi Police Station da branch asigi Deputy Manager na complaint torak padege police ki maikei deki thizin humzin bagi thabak su pangthok pahaukre haide bank asi May degi mari degi londuna lakhibane aduga handak July tarik Taramathoy gi ayuk pung Taramathoy ga makaida mahak amasong bank asigi atopa staff aniga loinana customer singda service piba haunaba hangoba matamda office aduda yakai thungai ba thingnarakhi bani hairi cash vault amadi ATM su thugairami adubu mangjongna paisa sing valuable oiba pochai sing head office ki direction gi matung ina May thagi thayaida lokthok hobana sel di manghodre Mamang da MSCB Kangpopi asi masagi staff yauna paisa huran bagi case su laikhrabani haide Huran chinthi asiga mari leinana Kangpopi Town Committee Kangpopi Youth Union amasong Kangpopi Women Welfare Organization gi mihut singna bank aduda chatuna yengsin khre amasong Kangpopi Police Station gi OC ga su unaki haide Lup sing asina makoi gi site tagi angamba mateng pangani amasong huran basing adu fabada achauba thodang logani hairakle ngamnaba tongan ba mafam singda checkpoint chamaga kulhumdoi hangdoktuna checksin thorang lokhatpaga loinana miyoi chamanga ka gunthra manga fagat khre haire Manipur gi Jiribam district yauna masak naibi AEB kharana punsinduna nongmagi nimita changtaba yadraba polam sing mateng oina olet hom langol da khutsinakre hairiba polam sing asi tha asigi Taramathoida AEB sing asina olet hom asigi chairman oina mangi gi mafamda khutsinakhi bani haire Mateng pangba mai hauron hauna miyoibana khunda dringedege laina hana khunda duna lairekleba kongba maru laifamlen asida imunai mutahaningde mongfam oheningde haina angom ningo leiselem bina phongdorakle wafam asing asi nagama pal paunam leirake miyoi tarana sabatim amana mafam asida khungakliba khunja singda nongmada changdaba yadraba polam sing mateng pangba lakpada phongdokhibane Mahagna makha taraduna hai maitai yumnak nifurom tamak taba khul asida haukiba me ahumdagi tholakhiba laibak thiba irang asina maram oraga khul asibunga kuki singi bunker lokthokpagi mami ude maram aduna kuki gi bunker sing asi takthok piduna hanagi matawgom laifam asibu changba yahan biu haina phongdokrakle mafam asida khunjibunga tane bichina oxigdamakta khoina hawa batare ngamjaba khadam khoina thinjaba laksabani khoi cheng hawai kanu khoi hanjang na pi haitare aduna masi thinjaba lakpasida khoina yamda nungaitaba mafam asida khoina mai sorgi lugrom famsida mai thaba holai sang thada bani akoi khongda tharaga lawai thadri haiba gumani mafam asida adubo mafam jaga area da khoina bunker sajandana laibase khoina nuaite masi sakana gat kwaigani laktak thokani haibase masi mafam asida di takhokpasi ude hadana lugrab laifam sengrab laifam masista imunai mata haningde aduga mongfam oheningde aduna atu matam sarkarna takthokpiduna hanagi matogumna lai khuramba changba yahan biu haibase aina sarkargi mateng nijari Mateng pangba lakpada yaukhiba Jefferson na phongdorakpada tha ani henjelaklaba irang asida sarkar na yengbidabadagi community ani gi marakta thokliba irang ase lefan biduna santi hanjun haninge singu tawbada aki akhang lehen bidana basu lenga
Thaubal district ke manung da lairiba Wangjing Hodamba maning lairak 34/10 ward number 4 amasung ward number 5 ki ima ibel singna laujariba apikpa microfinance ke self help group ki loan gi senthang khomba daily collection asi furup ani gi irang asina maram oiraga matam kharoi bada maroi ba pa umukhana pizari